Manipurda delimitation ki thabak thauram sing paikhatpa matamda lamdam asida khundaminariba purup singi marakta wakhal tanadaba thoktanaba asengba document yumpam oiraga pangthokhansi haibagi phirep lominasi haina All Manipur United Clubs Organization amukona purup khudingmakta appeal tawrakli amukona thadorakpa cherol amana hai chang manaba mising du yumpam oiraga Lok Sabha amadi State Assembly gi mihut khannabagi damakta delimitation tawba haibasi yamna tangai fade adum oinamak state ki oiriba pibam gi matung inna delimitation gi apiba matam gi manungda tawba natraga tawdaba haibadusu leblibani Supreme Court ki yathang matung inna delimitation gi matam tha agum thakrabasu Manipur gi oinadi hauzik lairiba Aranba census asi hana chumthoklaga mitop khandoktuna NRC asi mapung phana chanaraba matungda puthokrakpa asengba census ta yumpam oiraga delimitation tawgadabani haibasi amuko gi achepa phirepni Aranba census asi chumthoktriba fawba delimitation gi process hoba yaroi haibasi miyam gi apunba kholau oiminasi Delimitation Commission of India na laukiba warep amabu court ta chalaga challenge toruba yabanate maramaduna commission asina aranba census ta yumpam oiraga delimitation tawdanaba miyam puna hona minasi Manipurda mamangda kanglon kaina tawkiba census ki thabak aduna mafam khalada mising khangyen hengatba yauri pibam asida delimitation tawba matang chade maramaduna Manipur lengangna Supreme Court ta housing Manipur gi oiriba pibam asi mayek sengna khanganduna delimitation tawba kudong charoi haiba wafam thamgadabani hainasu cherol asida makhatari